1954 adwaida thokiba wari makak aikoina maramaka taki baldi Japan gi airport ta Torio haiba tora hariba adu mafam amadaki nupa malaki sini maki passport to check tor matumda hariba country asiki maming iri adupu really padu gi country adu prithibi ki map ta prithibi da laiba country sing asiki marakta kaida su leite adu kum wari am kanna viral tawna ki bani madu gi same wari ama handaka USA ki JFK airport in the talk resini hojik JFK airport asigi mi sing da hanglu matamda adugumba wari di thoina bu thokte tana akhoi sida ta hide da hana haiba aduga America ki chawchawr ba media sing lei CNN lei ama ba lei masida hanglu matamda su makoi daki su maduki paw su ithok thorak ta ba adupu hojik internet ki malem asida maikai khuding da lon khuding da hai ri wari ase viral oikre aduga som the airport ki kanglup sing la kangaudaba CNN ama lady America ki makoi sinasu maduki wafam tuda reality karino haibs karim ta sengdoktaba adupu wari asiam interesting lay hadak JFK harpa international airport America gi sida Japan lomta gi nupi ama laki bani masi gi nupi ase Muslim na se liba dress ki type tani se lise aduga nupi asina hai maduti ma ase Torenza haripa country atu ki laki bani sini Torenza haripa country Torenza ase karaitara Japan ki maraktara natraga Philippine ki maraktara natraga prithibi karamba map tu Torenza ina laiba aikoi di Torenza ko bam ta tadrina haina haire adu ma ki passport ase hojik thire passport ase manung te yengwa tamda pajana normal passport kum tawi aikoi na paider pa passport asmaina tawi so madasu iri ta sengna Torenza haiduna aduna mahonda no piese nangonda nanga chakadab sikrai no aduga nang karama in lakparo koi country aduna karam tawi aji purama se amoktang nang thi hum ki haiduna no piese room amada pusallaga thambi sini adugi matungda hangge thi ke torok matamda mi sing sing hak thokring no piese mangkiramlese masigi wari ase hoji kaya ki matik viral no hai matamda matamom ta 1954 adwai da thoki ba time travel ki wari ni hai na thoki ba to adu ki wari du ka chap manana hoji wari ase linare nupi ase ki wari ase hoji yam kana viral ni Torenza hariba mafam ase prithibi ki mafam karai ta no hoji yam kana thinari aduna masigi wari se AI created any fictional oigani matam da toriat ko ba mafam amaki nipa ma Japan da thoki hai ba se masi reality haine madugi wari to so asum haina matunga sigi wari ase AI ki matam nina matu han new version am ka puthorak libra asem bunu patuna ma ki video ase amna kanna viral oina ba haiduna basi torak pra amatsung madu success oikre do no doubt success oikre adubu yamna ngakni ngai ti prithibi asita ekoina uri ba country sing asidi mitna ure tuda ekoi communication laituna chatpa yaba country mamam se lai aduga yamna ngakli bati adugumba country su lai brasini mioi bana khangba ngamdaba amauta mi tari pa sanga ji ba punamak ta ba adubu mi na su yo ngamdaba adugumba country laibra mysterious world ni laidi leram bana khalle prithibi ase mi na khangle city limited aktani samudra ki manungda mi laikri brand Antarctica ki kraida mi laikri bra mase koina khangba ngamte adubu mase exactly haibasu ngamloi ma di laiti haiduna hamati leram gani maramdi matam amada su asangba machu ki nupi macham ga nipa macham ga lakhi bagi wari real wari taki makoi si pharaga thamba matamda makoi da chak hinjang apple angur pisan ba matamda makoi madu chadi adubu asang aman hawai changwai pisan bada makoi madu chaki seni complete green ni makoi ki body se mataw sumna ekoina khangadabati prithibi da ekoina uri se masi nataba atoppa mystery pot mayamam laikri mystery mafam kayama laikri masi aseng mani khoi thajagadabani aduna aikoi ki wakhalon se limited ta thamloi dabani aduga aikoi ase kanano mioi base kya ngammi amasi mioi base kya mystery no hai base masi khangadabani aduna Torenza hadibo wari mata khre handak maraga sida yam kanna nainari aduna Torenza si really exist nati aikoi medyang da manung da lai tri khangde nupi ase laklamki adu thi ki homgen top ta nupi ase mangre sine kanagumna masi aseng bani han su launari adu kanagumna masi AI creation ne han su launari adu airport sing da hang basu yaw na kre hairi hang makangbu na adu makoi diwari si ta de sine karom de ki thorap na khangde ambo wari siti ada viral oitana prithibi ki mafam kuding da sindokraba
ꯑꯉꯛꯄ ꯋꯥꯔꯤ ꯑꯃꯅꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯂꯦ ꯂꯥꯛꯂꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛ ꯇꯣꯔꯦꯟꯖꯥꯒꯤꯅꯤ ꯍꯥꯏꯕꯁꯦ